आकाशवाणी इम्फाल वायंगबम राजेशना पाव पाजरी अहनबद मरोइब पाव राज्यसिगी जिला खरदा सरकारना थमलकिब कर्फ्यू हिरम खरदा मखाताना कोमथोकले मणिपुर ngarang phawda mioi lising kuntra chanipan marfu covid-19 digi naba phagre chang chada marfu ni 5.8 chino da leiri amasung donor mantri na hari awang nongpok rajya singna covid-19 gi ani subo web thenana ba hona bada kendra na mapung pana mateng pangli Leibagasta COVID-19 gi laiset amuk hana sandoroliba asigi yenglaga section ba watpagi thawong sing topina ba haijari yumdagi heksa thopada face mask upiyu mi amaga gi marakta putaruk lapna leibiyu mai mit amadi kutsa toina hamdoktuna tarutana na thambiyu COVID-19 dagi ngakthokna ba tangai phadaba chana kanglon sing ngakna chapina ba Thawbal gi SP Dr. Sarangthem Ibomchana appeal torodun hai Miyambu Sarangthem Ibomcha sing SP Thawbal kurumjari Nuksijiraba Aisa Singh, Tamchiraba COVID-19 Laksatagi Kanjanabagidamak, Ekoi Amuk and a section Magit Trip Dominarasi, face marks Soyd and Upiu, Mi Amaga Marakta, Pit Taruk Lapna Lebiu, Hen Sanitizer Shinabiu, Hen was Natraga Sapon Sinaduna, Kutsa Sing Nahambiu. Laksat Asidagi Nakoknaba, Matam Yelanga Piva Tangai Padaba, Sana Kangon Singh, Ekoi Kuduman Nak Section Bahayasina, Lysat Asi Sangandanabagi, quietly Parava Pambai. Mayambo Amukahana Kurumdari. Housing Mapuma Pau. Tampaki Jilla Manga Amasung Singi Jilla Anida COVID-19 Lysat Hengaliba Adugi Yanglaga, Sarkana Tasigi Taretagi Tamlakiba curfew, Hiram Karada Komtokle, Adomoinamak, Sarkana Piri by SOP Sing, Natna Sakadabani Hari. Rajagi State Executive Committee Chairman Ju Oiriba, Chief Secretary in Charge, MIS Khana Thadoropa Cherolmagi Matungina, Child Protection Service, ICDS, ICPS Ki Makada Leba, Home Delivery Service, Chana Papolam Singh and Changnapi, Hidat Langtak Singh Home Delivery to Wayagani. Forest, Environment Amasung Climate Change, Finance Amasung Treasury Bivak Singh Staff Masing Hantalaga, Office Hang Bayagani. Ningthokaba yumsa kaisa amasung irai numita ayuk pung tara degi nungthil pung ani phawba sarkar gi amadi sarkar gi natraba transaction tawnaba bank sing staff masing yamdana hangba yagani ATM service nga amasung sa sangi machinjak yonba sangom amadi sangom gi pothok sing nga amadi poultry gi pothok sing miyamna leiba yanaba ayuk pung tara degi nungthil pung ani phawba hangani Manipur ngarang khwaidigi yamna mioi kun COVID-19 degi sigi mioi sanga marfudra ni thoina nauna positive oiki aduga mioi sama marfudra manga naba phaduna discharge toki raijagi haksel bibagna ngarang numidang wayam thadorpa cherol amagi matungina hauji positive oiba apunma masing lising kuntra taruk chahum humudra sure masigi manungda mioi lising kuntra chanipan marfu laisat asidegi naba phakre Naba Pabagi Chang Sada, Marfu Mari Dasmik Mapan Sinoni, Hauzik Active Case, Lising Mari, Chamapan, Marfu Matoi Lady, Sibamigi Masingna, Changwa Supna Mapan Shure. Haukibapung Kunmarida D-type oxygen cylinder, Lising Masupna Nifu Manga Amasung B-type oxygen cylinder, Sohum Marfum Doi, Riser Sigi Tongan Tonganba, Health Institution Singda, Pangan Kre. Ngarang Pawdamui Lak Taruk Lising Nifu Humdoi Sani Kun COVID-19 ki test tokre hauju phawda mioi lak ani lising marfuni toi chamapan yankinipan COVID-19 ki ahanba dose ki tika kapkre aduga mioi lising humbudra taret chanipan kuntra mathoina ani suba dose ki tika kapkre Raisa sida hauji COVID-19 ki case hengalaliba asigi yenglaga Kendra Singda Community Home Isolation hangna ba lokibo warip ki matungina Thawbal jila gi Wangjing Tentha amasung Khangabo Kendra Community Home Isolation Center hangdokpaga loinana anaba sing thamba hokre Jila Sigi Deputy Commissioner Rangnamai Rang Peter na Akasbani Paumi Dahai Wangjing Tentha Kendra Oina YK College ta hangle aduga Khangabo Kendra Oina Kodong Popi Sports Hostel Block A da hangle Masida Hogzik Mioi Nipan Lady Magna Makatan Hai Hairok Amasung Wangkem Kendra da hangle Community Center Singdasu Mi Thamba Hauragani Lilong Kendra Oina Lilong Haurebi College ki Boys Amasung Girls Hostel da Thawbal gi Oina Waikom Mani Girls College ta Center Sing hangani Mahangna Hai Isolation Center Taruk Asigi in charge na Assistant Commissioner Dr. Polem Lenin na Oirgani aduga Center Sing Asi Yengsinaba Convener Taruk Amagasu Haple Haina Mahangna Pongdoki Paugi Marakta na break ama Chahi nifu manga amasung masigi mathakta leiba COVID-19 gi ahanba dose ki vaccine kapkhaba matung Chayol mari dagina Nepal fawba suraba mioi khudingmakna
अनिसुब डोज की वैक्सीन काप यारगनी मरम अदुना हेल्थ केयर वर्कर अमदी फ्रंटलाइन वर्कर सिंग याउना अहानब डोज की वैक्सीन कापख्रबा बेनिफिशियरी खुदिंगमकना यारिब मखै अथुब मतमदा डेजिग्नेटेड कोविड वैक्सीनेशन सेंटर सिंग चटपीदुना अनिसुब डोज की वैक्सीन कापथोकपियु पाउजेंजरीबा स्टेट मिशन डायरेक्टर स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर ताबीरिबा पावसी आकाशवाणी इम्फाल देगिनी अवांग नोंपोक राज्य सिंगना कोविड-19 की अनिसुब वेब थेननबा होनबदा केंद्र मपुंग फाना मतेंग पांगली हाइना डोनर मंत्री डॉक्टर जितेंद्र सिंह हाइरी चीफ सेक्रेटरी हेल्थ सेक्रेटरी अमसुंग केंद्र सरकार की ऑफिसर सिंगा कोविड-19 की सेम सारिबा अदुगी मतंगदा पांगथोकपा मिफम अमदा सभापति की वारोल पीरदुना डॉक्टर जितेंद्र ने हाई जापान अमसुंग यूनाइटेड नेशंस डेवलपमेंट प्रोग्राम UNDP ना अवांग नोंपोक लमदमदा लेरिबा हॉस्पिटल सिंगदा लेप लेटना ऑक्सीजन पीनबा ऑक्सीजन प्लान निपान लिंगलगनी हारिबा ऑक्सीजन प्लान असिना लमदम अस लेरिबा हॉस्पिटल बेड लिसिंग अमा चहुम लोमदा मतेंग ओइगनी मालिमगी अतै लेबाक सिंगना भारत मतेंग पांगललिबा पोलम सिंग असि अवांग नोंपोक राज्य सिंगिसु चाकथुंग फंगनी हाइना डॉक्टर जितेंद्र न थाजब पीकी मांगहाई ममांग चहिदा कोविड अमसुंग हक्सेलगा मरी लेनबा प्रोजेक्ट 13 की दमक केंद्र न थादोकिबा लुपा कोटी चहुम हुमफुमापन हक्सेलगी पोलम सिंग लेबदा चाउना मतेंग ओइरी मांगहाई हौजिक लमदम अस कोविड-19 लाइसत हेना निंगथिना थिननबा सेम सादुना लेरे इम्फाल ngasi phongba pause singi maroi pau singi dama hojik wahengong Washington leire Washington Thagateri Rajesh COVID-19 amadi masiga mari leinaba pauna ngasi Imphal phongba pause singi maroi ba pau oiri Manipurda pung kunmari da COVID positive oiba mioi kunsikhi changma marphudani thoi positive oiba thengnaki haiba pause ayambada ahan ba headline tawduna phongnari Isial Express ta pawasiga loinena Manipurda COVID laisat ki phibam lusilakle haina ahan ba headline tawri Naharul ki thokdang desu state asida khwaidagi yamna nongmada covid na mioi kunsire mioi changwa marphudani thoi positive oire active case lising mari jamapal marphumathoi sure haina chauna headline amakak piri sanali pakta manipurda nongmada mioi kunsigalakpada khangprek khangnare haiba pau chauna headline amakak piri Sangai Express Manipuri da mi kunsiduna pung kunmari gi manungda khwaidagi yamna siba numit oire aduga पाउसी की इंग्लिश एडिशन दना मे तरेट की रिकॉर्ड चाटुक तगी खजितंग हंथरगा मियोई चंवा मरफुरानी थोई पॉजिटिव ओइरे एक्टिव केस की मसिंग लिसिंग मंगा नक्सिलक्तुना लिसिंग मरी चमापल मरफुमाथोई शुरे हाइना हेडलाइन द फोंगली हौखिबा पुंग कुनमरी दा मियोई कुनसिखिबा अमदी चंवा मरफुरानी थोई पॉजिटिव ओइखिबगी पावसी पोंगनाफम पीपल्स क्रॉनिकल हुयेलन पाव अमदी इम्फाल फ्री प्रेस तसु हेडलाइन पाव ओइन फोंगनरी Sangai Express English ta vaccination drive mapung phana chathanaba road map semu haiba MLA Joy Kishin gi wafam ahan ba headline tawri Greater Imphal gi yauna bank amasung ATM booth sing thong launch nakhi badagi miam kok ta khut haple haiba paw amasu huyelan paw do phongli Imphal Free Press ta su curfew thamki badagi bank sing hang dabana Imphal gi ATM sing paisa yaudre haina ahan ba headline do phongli amaromda Bank transaction ATM service yare haiba pau naharuge thogdangda box item oina phongli masiga loinana hana athingba thamlamba hiram khara komthokle haiba Manipur Sarkar gi State Executive Committee gi chairman amasung Chief Secretary in charge M Ais Khan thokiba hukum gi warol su phongli service khare gi di curfew komthokre aduga bank ki staff sing curfew komthokre haiba wafam sing asisu mathangsina pongnafam amadi sanalai paki ahan balamaida phongnari curfew ne yompham leitraba manamasing momana leisin ba hore momana miyam da manamasing tek na phangan gadori haibune singba pausing asisu pauche kharagi ahan balamaida phongli COVID-19 positive oire haibagi report phangkiba bor yauna imung manugi miyoising kainia amadi bor senaba negative oire haiba pawamasu Sangai Express Manipuri gi ahan balamaida phongli Rajesh Thagatari Washington Loisilakpada COVID-19 dagi ngangthoknaba face mask uppa putaruk lamna leiba khutsa amadi maimi taru tanana thamba haiba achamba thong ahum asi ngakna chapinaba amuka hana ningsingjari aroibada maroiba paw Raja sigi jila kharada sarkarna thamlakiba curfew hiram kharada makhatana komthokle Manipur ngarang phawda mioi lising kuntra sanipan marfu COVID-19 dagi naba phakre naba phabagi chang sada marfu mari dasmik mapan sinoda leiri amasung donor mantri nahari awang nongpok raja singna COVID-19 dagi ani suba we thenanaba honabada kendra na mapung phana mateng pangli paw loijare